Oman will behave just like everybody else, so we'll have to blow them up. US amasung Iran gi negotiation asida Iran gi maikei Strait of Hormuz asi hanagumna open oina free da chathallu haibasi yaraktabagi oiba matam asida hauji USA gi maikei Oman basu kapthaba howragani thugaiba howragani hairi anauba update amagasu lakli madudi USA gi maikei anirak suba oina Iran gi mathakta strike chathakibagi oiba report amasu haujik thorakli handak USA gi maikei nhaunana strike chathakiba mafam asi Iran gi Bandar Abbas hairiba aduki matik yamna maru oiba mafam asida oidi Bandar Abbas ki military gi oina leiriba drone launch site amasung operation gi damakta leiriba ground gi oiba office sing asi target tawduna chathakiba strike ni haina phongdogli Iran amasung USA gi marakta hauji yamna kanna muknarakliba hauji Qatar da peace deal amagi damakta negotiation chatharinga gi matam asida nakal ani maki maikiri gi khwaidi yamna kanna muknarakliba si hauji Strait of Hormuz gi oiba issue sini US ki maikiri gi ngarang chathakiba strike aduda su makoina phongdokpaki matungina Iran gi oina leiriba Bandar Abbas hairiba mafam asida leiriba makoi gi military drone sing asi siznaduna hauji Strait of Hormuz da leiriba jahaz sing asida attack chatharakpa yabagi khudong thiningai gi oiba mami khara ubudagi madubu hana neutralize ta hobani haiduna US official gi maikei gi phongdokli maduda sunatana hauji US gi maikei gi phongdokli ba wafam asi makoina chathariba strike asi mamangda su ama chathakre handaksu amuk chathariba strike asi self defense ta chathabani aduga chathariba strike asi na hauji da Qatar da Faminariba peace ki oiba negotiation asida yamna chawna peace ki oiba lambi asida mateng tawgani haibagi oiba wafam asisu phongdokli masida sunatana US Cencom gi maikei gi Irani maikei gi launch tawrpa drone marisu makoina kapthaki haibagi oiba claim su hojik leiribani ceasefire hek extend tawthokhibaga US ki maikei gi chatharakliba strike asi handaki sina ani shubani US ki maikei gi makoina chatharakliba strike sing asi self defense ta chathabani amasung chathariba peace talk asibu mai paknabagi damakta chathabani haibagi oibu wafam phongdokli adubu Iran gi maikei digi US na ceasefire gi manungda khut tharakpa haibasi violation ni madugi oiba chapchaba pakhum pigani haiduna phongdoktuna laikhrabani hauji US gi maikei digi ceasefire gi matungda chatharakliba asi handaki sin anisuba strike ni mamangi oiba strike ta Iran lainga ki maikei digi Iran hairiba country asida US na masigumlaba mong asida tawningbada tawba asi yaroi madugi oiba pakhum yamna tamthiba lakani haiba adu handaki oiba anisuba strike asigi pakhum si yengminarasi mada asida yamna mek sengna thorokliba point ama haiba taragadi haujiksi negotiation gi oiba process asi chatharaba matungda Strait of Hormuz gi oiba issue asida US gi maikei digi su makoina upper hand leinaba amasung Iran gi maikei digi su makoina upper hand leinabagi damakta yamna kanna honabagi oiba mami aduni wari hek sanaba haukibaga US ki maikei digi open tabu hairakpa matamda Iran gi maikei digi madubu makoi gi oiba sovereign territory ni haiduna sakanglo haibagi oiba wafam asi hena kanna pressure tawrakpagi oiba khongthak ama leire aduga USA gi maikei digi su hauji Strait of Hormuz asi international waterway oina freedom of navigation gi makhada free oina chalhallu haibagi oiba wafam asida yanakre haibagi oiba agenda adomda chatlaba matungda masi free oina chalangadabani madubu ngak selibani haibagi oiba wakhalon ama pusilaklaba matungda hauji asi Iran gi oiba military gi asset kaya ama target tawduna strike chathabagi oiba khongthang asi laklibani hauji USA gi maikei digi chatharakliba strikesing asigi oiba pattern asida aikona yengba matamda Strait of Hormuz amasung masigi manak nakpada leiriba mafamsing asida khaktama concentrate tawduna strikesing asi chatharibani matang asida makoina ulibasi Strait of Hormuz hairiba piklaba lambi asibu ayat apan piraktanabagi damakta masiga mari leinaba mafamda khaktamak strike chathabani makoina chathariba strike asi international gi oiba shipping lane ama clear oina chathanabagi damakta chathaba strike ni maram aduna Iran gi oiba lanfam aduga mari leinade masidi tongali Strait of Hormuz gi oiba lambi asibu ngak senabagi damakta chathaba strike ni haibu wafam asini phongdoglibasi hauzik Cencom gi maikei digi thadorokpa report adudasu Strait of Hormuz asibu clear oina chathok chasin tawhanabagi damakta US na security provide tawnabagi damakta leiriba makoi gi oiba lanmising asida drone kapselae marisuba adu kaplaknabagi damakta honaringaida attack shipsing adu amasung launch pad aduga ground operational officing adubu strike tawduna thugaikibani haiba wafam asi thamlibasini amabu oigira hauji Qatar da faminaduna sanariba negotiation gi oiba khongthang asida Strait of Hormuz asida kanana hena control tawba ngami haibagi oiba reality adu yenglaba matungda negotiation asi kanana hena mai pakna maduda upper hand leigadoribano haibadu decide tawgadoribani maram asina Strait of Hormuz gi oiba irang asi hauji yamna kana kansilaklibasi matang sina hauji si peace ki oiba negotiation chatharingi gi oiba matam asida Iran gi maikei digi su USA ga lan thengnanabagi damakta anauba lalong kaya ama chathaba anauba training kaya ama chathabagi oiba reportsing si leiri haukiba chei amani sigi oina malai masigi mafum kaya amda lakliba lanfam asida matam kharagi mamangda chatnaramba
ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯇꯦꯛꯇꯤꯛꯁꯤꯡ ꯑꯃꯁꯨꯡ ꯋꯥꯔꯐꯤꯌꯔꯒꯤ ꯑꯣꯏꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯔ ꯎꯕ ꯐꯪꯈ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯇꯒꯤ ꯍꯧꯔꯒ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯁꯦꯠ ꯀꯌꯥꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯎꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯜ ꯍꯣꯡꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯃꯁꯤꯡ ꯌꯥꯝꯅ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯇꯦꯛꯅꯤꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯛꯂꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯅ ꯁꯤꯡꯅꯕ ꯉꯝꯗꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠꯇꯒꯤ ꯍꯧꯔꯒ ꯗ꯭ꯔꯣꯟ ꯁ꯭ꯇꯦꯜ ꯖꯦꯠ ꯋꯥꯔꯁꯤꯞ ꯁꯕꯃꯦꯔꯤꯟꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯃꯜ ꯇꯥꯡꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯏꯐꯦꯛꯇꯤꯕꯂꯤ ꯂꯣꯟꯆ ꯇꯧꯕ ꯉꯝꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯏꯔꯥꯟ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯎꯕ ꯐꯪꯈ꯭ꯔꯦ ꯃꯗꯨꯗꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USꯒꯤ ꯃꯃꯜ ꯇꯥꯡꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯁꯤꯡ ꯑꯁꯤ ꯏꯔꯥꯟꯗ ꯁꯥꯖꯕ ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯀꯌꯥꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯠ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤꯗ ꯑꯆꯧꯕ ꯑꯃꯥꯡꯕ ꯀꯌꯥ ꯑꯃ ꯅꯪꯍꯟꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯏꯔꯥꯟ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ USꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯥꯞꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯗꯨꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯄꯥꯏꯂꯣꯠ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯂꯥꯛꯄ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯁꯨ ꯑꯃꯨꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯔꯛꯄꯗꯒꯤ US ꯃꯁꯥꯃꯛꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯊꯝꯂꯝꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯐꯥꯎꯕ ꯑꯗꯨꯝꯅ ꯇꯥꯕꯤꯔꯝꯂꯒꯅꯤ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯇ꯭ꯔꯦꯅꯤꯡ ꯑꯃꯈꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯛꯂꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯃ ꯑꯣꯏꯔꯤꯕ ꯚꯥꯁꯤꯁ ꯍꯥꯏꯔꯤꯕ ꯔꯦꯖꯤꯃꯦꯟ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯃꯦꯟꯄꯦꯠ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ US ꯑꯃꯁꯨꯡ ꯏꯖꯔꯦꯂꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯀꯥꯞꯊꯒꯅꯤ ꯀꯔꯝ ꯇꯧꯗꯨꯅ ꯑꯦꯝꯕꯨꯁ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯄꯤꯕ ꯍꯧꯈ꯭ꯔꯦ ꯌꯥꯝꯅ ꯁꯝꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯔꯒ ꯃꯦꯟꯄꯦꯠ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯀꯥꯞꯄ ꯌꯥꯕ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯕꯗ ꯃꯗꯨꯕꯨ ꯗꯤꯐꯦꯟ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯅ ꯁꯤꯖꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯦꯟꯄꯦꯠ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯥꯊꯤꯕ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯉꯝꯕꯁꯤꯅ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯕ ꯆꯤꯡꯒꯤ ꯃꯔꯨꯝꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯤ ꯑꯃꯗ ꯍꯦꯛꯇ ꯍꯥꯞꯄ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗꯁꯨ ꯑꯗꯨꯃꯛ ꯂꯣꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯕꯁꯤꯅꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯌꯥꯕ ꯌꯥꯝꯅ ꯌꯥꯡꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯕꯅ ꯃꯐꯝ ꯑꯃꯍꯦꯛꯇꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦꯟꯄꯦꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯌꯦꯛꯅꯕꯁꯤꯡꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯣꯟ ꯑꯁꯤ ꯔꯦꯛ ꯇꯧꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯅꯪꯍꯧꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯑꯃꯨꯛ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯤꯛꯄꯒꯤ ꯍꯧꯅꯕꯤ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯁꯥꯟꯅ ꯀꯥꯞꯄꯗꯤ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯁꯥꯟꯅ ꯀꯥꯞꯄ ꯌꯥꯗꯦ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯑꯄꯤꯛꯄ ꯈꯨꯠꯂꯥꯏ ꯑꯣꯏꯕꯅꯤꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯊꯤꯕ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯗꯕ ꯂꯥꯟꯃꯤ ꯑꯅꯤ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯃꯦꯟꯄꯦꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯈꯨꯗꯛꯇ ꯈꯨꯠꯂꯥꯏ ꯑꯁꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ USꯒꯤ ꯑꯣꯏꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯀꯥꯞꯊꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯈꯤꯕ ꯀꯗꯥꯏꯗꯅꯣ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯤ ꯑꯣꯏꯕ ꯇꯦꯛꯅꯤꯛ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯒꯣꯔꯤꯂꯥ ꯋꯥꯔꯐꯤꯌꯔꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯦꯟꯄꯦꯠ ꯑꯁꯤ ꯏꯔꯥꯟꯗ ꯁꯥꯖꯕ ꯃꯤꯁꯥꯛ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯆꯥꯏꯅꯤꯁꯀꯤ ꯑꯣꯏꯕ ꯃꯦꯟꯄꯦꯠꯀꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗꯒꯤ ꯍꯥꯏꯐꯦꯠ ꯁꯦꯝꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯗꯦꯕꯂꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯃꯈꯛꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USAꯒ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯗꯒꯤ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯗꯨꯅ ꯔꯁꯤꯌꯥꯒꯤ ꯕꯔꯕꯥ ꯍꯥꯏꯔꯤꯕ ꯃꯦꯟꯄꯦꯠ ꯁꯤꯁꯇꯦꯝ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯁꯤꯟꯗꯨꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯟꯄꯦꯠ ꯑꯁꯤ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ US ꯅꯠꯇ꯭ꯔꯒꯅ ꯏꯖꯔꯦꯜꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯟꯐ꯭ꯂꯤꯛ ꯑꯃꯒ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃꯗꯤ ꯑꯣꯏꯔꯒꯅꯤ ꯃꯦꯟꯄꯦꯠꯀꯤ ꯑꯣꯏꯕ ꯋꯦꯄꯟ ꯑꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯔꯛꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯤꯗ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯡꯕ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯛꯂꯤꯕ ꯇꯥꯔꯒꯦꯠ ꯑꯗꯨꯕꯨ ꯂꯣꯛ ꯇꯧꯕ ꯌꯥꯕꯒꯤ ꯁꯤꯁꯇꯦꯝ ꯐꯥꯎꯕ ꯗꯦꯕꯂꯞ ꯇꯧꯅꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯂꯩꯔꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯈꯪꯅꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯦꯟꯄꯦꯠꯁꯤꯗꯒꯤ ꯂꯣꯟꯆ ꯇꯧꯔꯛꯀꯗꯧꯔꯤꯕ ꯃꯤꯁꯥꯏꯜ ꯑꯄꯤꯛꯄ ꯑꯁꯤꯅ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯅꯠꯇ꯭ꯔꯒꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯗꯥꯏꯔꯦꯛꯂꯤ ꯍꯤꯠ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄ ꯔꯦꯟꯖꯇ ꯌꯧꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯁꯥ ꯃꯊꯟꯇ ꯗꯦꯇꯣꯅꯦꯠ ꯇꯧꯗꯨꯅ ꯄꯣꯈꯥꯏꯍꯟꯕ ꯌꯥꯕꯒꯤ ꯁꯤꯁꯇꯦꯝ ꯐꯥꯎꯕ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯤ
ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯨꯝꯂꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯃꯦꯟ ꯄꯦꯠꯀꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯒ꯭ꯔꯥꯎꯟꯗ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯦ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯠꯅꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯃꯁꯨ ꯂꯩꯔꯕꯅꯤ